Khurumjari Image TV meeting tabi basingbu menden nomaitem na taram oksari masinung tilgi pau pizari Security gi akan ba section thorang loinana polling station tarama thoida ngasi Inner Manipur Parliamentary Constituency gi ahanba tangkak ki vote ki repol santi oina sathari Election Commission of India ECI na tha asigi tarama panda pangthokhiba ahanba tangkak ki Inner Manipur Parliamentary Constituency mikhalda hingsa yawa thodok sing thokhiba polling station tarama thoida amuk hanna mikhal pangthoknaba notice thokhibagi matung inang ayu pung taretagi hauduna hairiba polling station tarama thoida bot thadanabagi thabak sathari hojik pung ani fawbagi manungda apunbagi oina sada humfu gi changda bot thadana khre ngasi amuk hanna pangthokliba polling station singadudi 3/11 Sajep A 3/21 Khurai Thongam Laikai 4/43 Bamon Kampu North A 4/44 Bamon Kampu North B 4/45 Bamon Kampu South West 4/46 Bamon Kampu South East 4/31 Khongman Zone 5A 10/1 Iroi Semba 10/6 Iroi Semba Mamang Laikai 10/7 Iroi Semba Mayai Laikai amadi Konthozam Assembly Constituency gi 18/22 Khaidem Makhani Pangthokliba Mikhal asigidama mari leinaba authority na akanba security gi checking thorang lokhatuna pamdaba thodok thoktanaba honabaga loinana santi oina voter singna bot thadanaba honari hojik fawbagi oina amuk hanna pangthokliba polling station sing asida pamdaba thodok sing thokpa leitri adubu 3/21 Khurai Thongam Laikai da Congress ki polling agent OIDB amagi mapuroibada telephone gi khutangda kihan khanghalakpagi paw amadi leiki ngasi pangthokliba repol asida apunba voter lishing nipan samri maudra humdoina bot thadanari masigi manungda nupa voter lishing ahum samapan maudra nupi voter lishing mari samri maudra taret amadi transgender tarukna makhoi gi apamba mihut singda bot thadanari every polling station ki koi ki GO mana DSP rank officer mom in charge right adu gomoi makata inspector mom throi tham adu makata mo support sing den nam percent tara polling station ki plus location civil su register ki in charge right aso su register ki in charge adu da koi quality team commando team ma mo koi keno to koi policy case per certificate case per koi na senior officer sing ya supervise to ga iman digi kuri ko sa file professionally sida to service so kanno dari tha asigi kuntarukta anisu phase ki oina outer lok sabha mikhalda Tamenglong district ta posting piba Manipur police ki maitai security personnel stingna atopa mafam amada oina duty PBU haina khongjang sangsin kre ngasi GP Women College mamangda sathakhiba khongjang aduda saruk yakiba Manipur police ki mioi amana phongdok lakpada tha asigi tarama panda pangthokhiba ahanba phase ki Lok Sabha mikhalda duty tawruraba matung ani suba phase ki oina tha asigi kuntareta pangthokadoriba outer gi ani suba phase asida CID department gi police personnel sani ga humpu Tamenglong district ta duty pirakpada maitai macha samaga maudra taret yarakli makok thongba officer gi order ngak loi haibanate hojik thokliba irang asina maram oiraga atopa mafam amada duty thabiyu haibani ngasi report tawgadobani haina ahanba Manipur Rifles ta lakpani adubu hayeng oina report tawnaba khanghalakle makok thongba officer singda haijarubada positive response laktabadagi protest ki khongthang asi sangsan bani haiki je marwana si akhoi akhsidagi atan hai aramana hoi wa akhsidagi 197 madi hoi mati machan hai tare thabi ga no hamne ma akhsidagi thabi ga hai khoi na je tamengong sidi oje irang le banina mokhoi je risk le banina to jaga me diti sibi hai hoi hoi senare bisasi ni order be follow to da bare to dona te ba khoi andi atoba jaga am do diti je arrest ho hai jamane ba aw oje le jari ba je akhoi gi han je natin da to hiba inara masu outer gi bot re hoi be diti hana sasuro wa tani ani suboy na kam order for policy na Election Commission mathau ningthina tawba ngamdre makhoi gi so BJP lengak na paisin duna leikre haina Manipur Pradesh Congress Committee gi President Kaisam Megachandra na BJP lengak ki mathakta maral sirakli
ngasi MPCC gi president ke Megasandra na thadorakpa video footage amada wafam asi phongdoknaduna Megasandra na hai tha asi gi tarama panda pangthokiba tarani pan suba lok sabha gi mikhalda inner Manipur parliamentary constitution gi mafam nifu taret amadi outer parliamentary constitution gi mafam taramanga da thokhaningdaba thodokaya thoktuna mikhal ningthina pangthokpa ngamkhide hairiba mafam adu amuk hanna repol tawinaba ECI CEO amadi Aroda che thaduna khanghan balai khrabasu mafam taramathoi khaktada repol tawbagi thawong satharak pasi pende handak pangthok liba tarani pan suba lok sabha gi mikhal asi Manipur ri yamna sathiba mawong amada sathare bot thada pham mafam singda khulai paiduna nupi angang thidana makhoina tawningbada tawba asida natana yum nangduna nongmai kapsin bagi thawong asi malengi mafam amatada Manipur natana thoklam loi asiguma thawong asi BJP lenga ki model code of conduct ki wahan thok leidi bara haina hanglakli loinana ngasi repol pangthok liba assembly constituency humphu gi polling station taramathoida bot thadaba thoklak liba voters singna nasana sana pamba mirepta ingna chikna bot thadabi haina su miyam da appeal tawki miyam prajana free and fair corruption leitaba Congress amadi India bloc na paikhat sarisi hena phabra adagi haiba yade harga nongwe hita caption ba mi phuba nupi angang naha ahan thidaba adagi paisa sina angapok phangna haidaba BJP amadi masigi alliance NP na tawsini hena pambra haibase miyam na munana khamiraga election second phase wali ba recall tawba wali basidasu miyam na munana khandaraga isa di hak adagi isa-isagi apamba candidate khanba democracy ge asegba sakam do masi lemhuriba phase amadi su 18 Lok Sabha outer parliamentary election asida mirep oina songthorakliba NPF NDA gi mirep ke Timothy Jimik pu sawali amadi jiribam miyamna ke Timothy Jimik da mamal yamlaba vote happy haina ngasi Singtam Women's Development Association jiribam branch ki president Nakuns Jamal Chowdhury gi babu parada leiba Masagi Changaida Pangthokiba Paugi mifam amada Chingtam Women's Development Association Women's Wing Jiribangi President Arambam Aruna Devi na phongdokkhre Aruna na makhata na haikibada lakliba April gi tang 16 da pangthokadoriba 18 Lok Sabha outer parliamentary election asida NPF amadi NDA na sagat pamirep ke Timothy Jimik bu aikhoi Chingtam Women's Development Association Jiribam branch amadi Women's Wing Jiribam na mapung fana sagatli haiki Jiribangi miyam nungsibiduna aikhoi Chingtam Women's Development Association Jiribam branch amadi Women's Wing Jiribam na sagat chaba mirep ke Timothy Jimik da bot pinabiu haina makhata na phongdoki ngasigi paugi mifam aduda Chingtam Women's Development Association Jiribam branch ki president Nakuns Jamal Chowdhury general secretary amadi Women's Wing Jiribangi thau pubi singsu saruk yakhi songthorai Timothy Jimik po akhoi gi Chingtam Women Development Association Women Wing na akhoi na full support tawjare akhoi na handaki laiba Lok Sabha election sida full support tawjari lakadoriba outer parliament election sida Jiribam gi leiriba parja mayam na nungsibiduna Timothy Jimik po vote thadabiu mayam na nungsibiu miyam gi mamajam laba vote amount tanijari Manipur manghanana ba honariba kuki narco terrorist singna Congress party gi nama mikhal asida mikhal mangoina na form na campaign sathai loinana pangthokiba inner Manipur parliamentary constituency mikhal da form na Congress ki campaign sathaki haina village volunteer Manipur gi maikai dagi phongdorakli oinam AC gi manung sanna lei chanba leimaram da pangthokpa pau gi mifam amada BBF Manipur gi spokesperson Gyanel Moirang themna phongdokhibada Lok Sabha mikhal ga mari leinana tongan ba political party na makhoi gi vote bank oina ba lalol sinbata natana khul ngakliba singda makhal kaya gi maral sizilakpagi thawong kaya su chathai masi laibok thibani Congress party na lengak pairingai da maitai muthanaba thawrang da illegal migrants kaya ama narol da pusilamki ngasina mikhal da asigumba illegal migrants sing seasonaduna boot capture tawi namfu hafu da bot thadai amadi democracy khangau no khongoinai tawriba thawong sing asida tampak ta leiriba yalhomi amata wafam amata phongdokri basi karigino hangki
कांग्रेस की ओपन कैंपेन तो हुई मोइन को नार्को टेररिस्ट कांगबुगा कोई कांग्रेस की मोई मानवरा करिनो कोई खंगरे फोना अदुम कैंपेन तो हुई पुर कैप्चर तो हुई नंफु अब पोथा दे डेमोक्रेसी खोंगाव नहीं अदु मणिपुर दा लेरिबा अखोईगी तंबाक दा लेरिबा अखोईगी येलोंगी मैतै फुरुप कांबुसिंगना कनामत चुरचानपुर दा तौरिबा पोटसे तौबिगन ओइबसे वायम बाउ लाक्ति तांग सिदा ngasi nungtuli pau pijaba loijare midiang tabiribasingbu amuka na khurumjare